Manipur Top Trending News tuman welada source dari lokot jarga mata-mata di oiba maru oiba ipau sing patukan khangam jai kumja 2027 gi Manipur gi assembly election da outlaw underground organization Sorepana National Party singi mirep sing bathingba tamlakli oibo oidoribra oiraga diam pai haiduna prajakyana hainarakli Manipur gi outlaw underground organization ama oiriba lalholup National Revolutionary Front Manipur NRFM gi Information and Publicity Secretary Sanajawba Maiti gi Cherol Amata Kumja 2027 gi Manipur State Assembly election da India gi National Political Party gi mirepta athingba thamle haina phongdorakli Cherol asina hai kaugan ba haibasi Manipuri khunai asigi irisa singna yamna pamna sinabugum tawri kaugan daba kauroi daba matang matam chana sinaba haiba haibasi khunai amagi miyam gi loksing ta I haibada haiman muthok loi bot lakatawri haiduna haukiba kyada Hokiba, Aikogi Awaba, Kaukiba Habasi, Aiko Isa Isana, Mina Weba Pamjay, Yazay, Haibagamani, Zahi Karasida, Tokiba Togoxing, Ukiba, Tengnakiba, Masak Adugi, Nasi Pauba Home Matasu, Retibani, Sikinakiba, Tamlaga, Adom, Mary Parktagi Lady, Malem Asibu, Ahimami Ama Oina, Nari Pakta, Maning Tamna, Chatpa Power, Namdibani Hari. Unumasi, Karisu, Toksadana Hosik, Ekta, Kutak Bot, Lakatori Haiduna Aikoina, Kaupam Tok Libra, Hanglakli. Akoi itak tathok liba thawdo wathok punamak kauthok pagum kumja 2027 Manipur State Assembly general election haibasigi Manipur da ngasi mak itak ipom amagum Manipur gi kachin koya sinthungna ipom naiba horokle lakliba kumja 2027 Manipur State Assembly general election asigi mathakta party asina athingba thamle athingba adudi mikhal sida Indian National Political Party amatagi mirep chongthokpa yaroi karigumba Indian National Political Party amagi mirep oina tholakpa mirep aduga mari leinana tholakpa patanungda punamak mirep adugi oijagadabani Party asigi athingba gi mayakta karigumba Indian National Political Party amagi mirep thoklaba mirep adi khwaidagi ason mofumdagi horaga khwaidagi akanba moham singda khut thagani masi aikhogi irisa singda singaba nate India gi maram chatna ohelakpani nungsi jarba iramdamgi irisa singburoi tamburoi Manipur district taraga taruki voter singda haijari adom bu Indian National Political Party gi member dagi khutakta tu member oiraduna adumak lerabadi ngasi mai chakliba iramdam irisa singbu Thongduna Pawba Chariba Asida Adom Suyauri Habasi Nasana Yazay Habasida Kadai de Lali Wapam Asi Hairaba Pawbada Adom Yauriba Indian National Political Party to the Kutaki Topungam the Tarabadi Adom Su Assemble Manipur Yaknabani Haibada Kadai de Su Laloi Maramaduna Adom Wakal Hongoknaba Adom da Kut Tabanatana Atopa Lambi Late Adom Indian National Political Party Adudagi Kutak Toktaba Adongi Napamda Iram Damgi Janapam Tanpam Asina NRFM gidi warning oiba ama thamjadre ngakpiu adomna pamjana yauriba Indian National Political Party adugi thausil aduna pikraba iramdam asigi irisa singi matakta kari tauki iripak iramdam asigi irisa singburoi tamburoi singda chatharkiba thogdok kharaga loinana hachik ningsingminasi kumja 1891 dagina 1947 fawba chahi yankai taruk British ki loilam lenga ki makhada lairoba matung kumja 1947 gi August taraga mari ahing nongyai da British na iramda Manipur bu thadok lamlam matung maning tamba laipak ta amuk hanjinduna masagi leiba oiba lengak ama lingki ningtam hek phangbaga Manipur Constitution Act 1947 sem laga ningthaugi ayaba yaurga August tara mari 1947 da MK Priyobatan ahan Chief Minister Prime Minister oiraduna marondom lengak saki ningtam balaipa asibu India na matamdugi ningthau Buddha Chandrabu kunga September 1949 da namduna kuyek pihanduna August tara manga 1949 da namduna India na iram damasigi leijaramba maning tambagi lengaklon adubu mutatuna makhogi phibanungda tilhanki hairi matamasi India da Indian National Congress Party gi Jawaharlal Nehru na Prime Minister oi matamni India da tilamatungda Manipur gi hanagi lengak mutatuna Manipur India gi Union Territory ama oire tawbadadi parsi gi thakta oirami matamasi dagi hauna Manipur gi lengaklon amati micham yam gi hingbada chauna singnaba horki Manipur gi oiba lengak londa India gi oiba political influence chang bahoduna iram dam gi lengak londa chauna khut thingjinduna machet kya thokna thugaina bahotna bahorki matamdu gi semki lengak lon India gi oiba lengak ta base tohanduna mainland India gi oiba miyengda hana lejaramba iram dam gi oiba lengak lon thugaiduna machet kya thokna thugai bahorki State Reorganization Act 1956 gi matung inna Manipur Indian Union gi territory ama oire aduga matamdu gi Manipur gi Indian National Congress Lusingba member Luchingba Mairembam Koirang na CM Oiki. Video si pagdala so kilang kibawa sa mga pigani. Tingnan si Bung Sibidino. Share mo di subscribe pag-ibig mo. Hanya itang tawag pa kung doon. Amadi, makatalaman di si Batagyan ng Ojili.